ꯂꯩꯔꯣꯏꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯃꯗꯤ ꯃꯔꯤ ꯃꯇꯥ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯅ ꯌꯦꯡꯕꯗꯕꯨꯗꯤ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯄ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯑꯣꯏꯕ ꯑꯗꯨꯒ ꯃꯌꯥꯝꯗ ꯎꯠꯊꯣꯛꯄꯁꯨ ꯐꯖꯗꯕ ꯑꯃ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗ ꯌꯥꯝ ꯎꯠꯊꯣꯛꯅꯤꯡꯗꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕ ꯍꯥꯏꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯎꯠꯆꯔꯦ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝꯅ ꯂꯥꯟꯅ ꯌꯦꯡꯕꯤꯒꯅꯨ ꯅꯨꯡꯁꯤ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯌꯣ ꯑꯍꯜ ꯑꯣꯏꯔꯛꯄ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯑꯩ ꯆꯠꯂꯣꯏꯍꯦ ꯂꯥꯛꯑꯣꯏ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦꯔꯣꯏ ꯁ꯭ꯋꯥꯏꯗ ꯅꯨꯄꯤ ꯑꯃꯅꯅꯦ ꯃꯨ ꯁꯣꯟꯅ ꯁꯨꯝꯃꯔꯤꯕ ꯑꯗꯨꯗꯤ ꯁꯥꯎꯅꯤꯡꯉꯤꯗꯅꯀꯣ ꯇꯨꯝꯃꯒ ꯂꯩꯊꯣꯛꯀꯦ ꯄꯥꯝꯗꯦ ꯐꯔꯦ ꯏꯃꯥ ꯇꯨꯝꯃꯒ ꯂꯩꯊꯣꯛꯑꯣ ꯇꯨꯝꯃꯒꯦ ꯍꯥ ꯇꯨꯝꯃꯦ ꯑꯩꯈꯣꯏꯅ ꯐꯥꯒꯤ ꯇꯧꯕ ꯌꯥꯔꯦ ꯇꯧꯔꯣꯅ ꯉꯁꯥꯏꯗꯒꯤ ꯍꯧꯒꯠꯂꯁꯦꯅ ꯂꯥꯎꯔꯤꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯧꯔꯤꯁꯦ ꯍꯧꯒꯠꯂꯁꯦ ꯀꯅꯥꯅ ꯂꯥꯎꯔꯤꯕ ꯑꯩꯉꯣꯟꯗ ꯏꯃꯥꯅ ꯅꯠꯇꯦꯗ ꯃꯤꯅ ꯃꯄꯥꯟ ꯊꯣꯛꯒꯟꯁꯦ ꯁꯦꯝꯃꯁꯦ ꯌꯥꯔꯦ ꯀꯔꯤꯅꯣꯅꯦ ꯍꯌꯦꯡ ꯆꯥꯛꯀꯧꯕ ꯑꯣꯏꯅ ꯆꯥꯛꯀꯧꯕ ꯅꯠꯇꯦꯗ ꯃꯥꯅꯦ ꯆꯥꯛꯀꯧꯕꯅꯦꯕꯣ ꯍꯌꯦꯡꯗꯤꯅꯦ ꯏꯅꯦ ꯁꯨꯂꯣꯗꯣ ꯂꯥꯛꯀꯅꯤ ꯂꯥꯛꯁꯨ ꯀꯔꯝꯄꯦꯂꯤ ꯑꯩ ꯉꯥꯏꯍꯥꯛꯇ ꯊꯣꯛꯀꯦ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯃꯄꯥꯟ ꯊꯣꯛꯁꯦ ꯑꯩ ꯇꯜꯂꯦ ꯃꯤ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯅꯤꯡꯗꯕꯒꯤ ꯑꯩꯈꯣꯏꯅ ꯐꯧ ꯈꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯔꯅꯤ ꯑꯩ ꯊꯥꯡꯉꯦ ꯇꯨꯝꯕꯗꯣ ꯑꯌꯨꯛ ꯆꯠꯊꯣꯛꯁꯦꯕ ꯍꯌꯦꯡ ꯀꯩꯅꯣ ꯄꯨꯡ 9 ꯇꯥꯔꯦ ꯑꯩ ꯌꯥꯝ ꯊꯝꯃꯦ ꯅꯨꯡꯁꯥ ꯁꯥꯏꯌꯦ ꯑꯩ ꯉꯝꯃꯔꯣꯏ ꯆꯠꯄ ꯉꯝꯃꯔꯣꯏ ꯍꯥꯏꯕꯅꯦ ꯀꯔꯝꯄꯦꯂꯤ ꯑꯩ ꯌꯥꯝ ꯍꯥꯀꯠꯆꯩ ꯌꯥꯔꯦ ꯉꯥꯏꯈꯣꯔꯦ ꯅꯪꯕꯣ ꯊꯥꯡꯉꯦ ꯌꯧꯔꯦ ꯑꯩ ꯁꯤꯔꯦ ꯅꯪꯁꯨ ꯍꯥꯠꯇꯣꯛꯀꯅꯦ ꯅꯪ ꯍꯥꯠꯇꯣꯛꯑꯣꯔꯥ ꯍꯥꯠꯂꯒꯦ ꯀꯤꯖꯩ ꯑꯃꯁꯨ ꯍꯥꯠꯈ꯭ꯔꯦ ꯃꯈꯣꯡꯗꯣ ꯊꯥꯡꯒꯠꯂꯦꯅ ꯃꯃꯥ ꯊꯥꯡꯒꯠ ꯊꯧꯔꯝꯃꯅꯤ ꯃꯀꯣꯛ ꯀꯥꯏꯔꯦ ꯏꯃꯥ ꯃꯀꯣꯛ ꯀꯥꯏꯔꯦ ꯑꯩ ꯀꯣꯛ ꯉꯥꯎꯔꯦꯕ ꯑꯗꯨꯁꯨ ꯀꯣꯛ ꯉꯥꯎꯅꯤ ꯇꯞꯅ ꯉꯥꯗꯅ ꯀꯔꯤꯅꯣꯅꯦ ꯃꯣꯃꯣ ꯑꯃ ꯊꯤꯌꯥꯔꯣ ꯇꯧꯔ ꯐꯝꯃ ꯂꯧꯁꯤꯗ ꯆꯠꯂꯨꯅꯦ ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ ꯅꯪꯕꯨ ꯅꯁꯛꯁꯨ ꯀꯥꯏꯅ ꯃꯀꯣꯛ ꯀꯨꯝꯖꯟꯈ꯭ꯔꯦ ilé ꯑꯩꯉꯣꯟꯗ ꯂꯥꯛꯀꯅꯤ ꯑꯁꯤꯗ ꯊꯣꯛꯀꯦ ꯑꯣ ꯅꯍꯥꯟ ꯀꯩꯅꯣ ꯇꯧꯔꯕ ꯃꯣꯃꯣ ꯀꯩꯅꯣꯗꯤ ꯕ꯭ꯔꯦꯛ ꯐꯥꯕ꯭ꯔꯣ ꯐꯥꯔꯣꯏꯍꯦ 이셉 ꯆꯠꯄꯤ ꯍꯥꯏꯁꯦ ꯑꯩ ꯇꯨꯒꯗꯧꯔꯦ ꯂꯥꯛꯑꯣ 노리가 떠와서 윙 ꯇꯤꯟꯒꯤ ꯍꯤꯗꯥꯛ ꯀꯥꯞꯄꯗ ꯂꯣꯏ ꯀꯣꯜꯍꯤꯡ ꯀꯥ ꯂꯩꯔꯝꯃꯦ ꯃꯈꯣꯡꯗꯣ ꯕꯤꯖꯟ ꯃꯈꯣꯡꯗꯣ ꯅꯨꯡꯁꯥ ꯃꯈꯣꯡꯗꯣ ꯅꯨꯡꯁꯥ ꯈꯤꯇꯪ ꯑꯣꯏꯍꯜꯂꯣ ꯃꯈꯣꯡꯁꯦ ꯅꯨꯡꯁꯥꯗ ꯈꯤꯇꯪ ꯑꯣꯏꯍꯜꯂꯣ ꯍꯧꯖꯤꯛ ꯑꯌꯨꯛ ꯂꯥꯛꯄꯗ ꯂꯩꯔꯤꯅꯤ ꯗꯁꯕꯤꯟꯒ ꯐꯤ ꯁꯨꯅꯕꯒ ꯌꯥꯎꯔꯛꯄꯅꯦ ꯍꯣꯏ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯂꯩꯊꯣꯛꯑꯣ ꯈꯖꯤꯛꯇꯔꯣ ꯂꯥꯛꯄ ꯃꯀꯣꯛꯇꯨꯗꯪ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯍꯜꯂꯣ ꯌꯥꯔꯦ
비비려 그래. ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯅꯕ 야가 로이티 그 나오래 우리 다 오고 또. 오카라로 나고 아니 차르면 오카라나 너 하토라 하토게 우디 커버라 아 cây nồi và nó ngọt ấy ngang thì làm này tôi sẽ không หมามาชุละมันก็มาจะได้ที่เดียนเสาเองก็ใส่ไปกินในเสาก็พยายามจะปลุกใจอยู่สิ 일로 저 또이 잘 따라가 beres kata dia dia beres kata nang khai dak kina pi gram dia khoi ma si lo san gre piramid buka itu bunga mah apa aku mau shopping ya ประมาณนั้นก็ไปกี่แบบถ้าตกไปกับคน Chaluki ki hai bane nan didi ai Vrindavan chaluki ki hai ba Natrane ha ini berapa angka ini mau ini baik terus mau Ini ne noi bo baik terus mau Ko yang awe ba Anh nói là đi. Anh nấu rồi. Kéo ông nhiều. này nắm chân bật mày nè này nắm chân bật Anh nấu bao hãy chắc câuวันนี้นะก็สิได้ทับติไม่เนี่ยแบบตัวจะเข้ามาสิได้ยาแต่นั่นเลยอายุเต็งมโมจะเสียทางกับนั่งมาทั้งที่ตั้งนั่งที่ทางกับดิโซอาชีพมันมาโกงเอาอีนะมาให้รักตัวนี่ลายคนมาติกันมันลำบีเสียมหน่อยแต่ว่ายังพัดแต่ không ngon nè พวกเอาไว้ให้แล้วตัวนี้ลำบีตั้งลงไงแต่ไม่ใช่ละลำบีสิเดียสักคนลำบีจะรวยได้อีชิงทมที่แบบนี้นั่นเนี่ยคอยกี้มากี่มายิ้มเตรียมจะกินไปเลยมินดาเรสิแต่เห็นคนมาเสร็จน้ำเราเลยแล้วเตรียมจีสิสุโรเป่าเดินบ้านนี่จริงเวลาคุยต้องมินดารอด้วยยังไงรอได้ยังไงตั้งไอ้เสร็จปังกันได้ไหมยังไงยังไงตัวมาลำบีจะนานครับพอดีก็ฉันตัวเลยแต่แบบล้างน้ำมีครับอ๋อที่ชโรกอยู่กี่ตัวเลยไม่เปลี่ยนมาไอ้ประตูแต่ละตู้นั่นนี่ตู้
đi nào ꯑꯩ ꯑꯃꯨꯛ ꯇꯨꯗꯅ ꯇꯣꯛꯑꯅꯤ ꯅꯪ ꯆꯠꯀꯦꯔꯥ anh nắng là ỏi ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯅꯪꯅ ꯄꯥꯏꯔ ꯆꯠꯄꯩ ꯋꯥꯅꯤ ꯆꯠꯂꯣ Duyên anh nằm mãi ꯏꯃꯥꯁꯦ ꯉꯁꯤ ꯌꯥꯝ ꯁꯥꯎꯕꯁꯤꯗ ꯁꯣꯔꯣꯛꯇ ꯊꯣꯛꯑꯦ ꯃꯆꯥꯅꯨꯄꯥꯁꯤꯡꯒꯤ ꯌꯨꯝꯗ ꯑꯗꯣ ꯈꯣꯡꯒꯦꯟꯒꯤ ꯊꯣꯡꯒꯥꯟ ꯌꯧꯔꯛꯀꯗꯧꯔꯦ ꯈꯣꯡꯒꯦꯟꯒꯤꯗꯤ ꯁꯣ ꯂꯣꯜꯂꯝꯃꯦ ꯃꯣꯏ ꯊꯕꯛ ꯆꯠꯊꯣꯛꯈꯤꯗꯅ ꯑꯗꯣ ꯗꯗꯥꯒꯤꯗ ꯍꯥꯟꯅ ꯆꯪꯉꯅꯤ ꯁꯤꯗꯒꯤ ꯆꯪꯉꯒ ꯗꯗꯥꯒ ꯆꯥꯇꯣꯟꯒ ꯅꯣꯔꯦꯟꯒ ꯗꯗꯥꯒꯤ ꯌꯨꯝꯁꯨ ꯁꯥꯕ ꯂꯣꯏꯕꯅꯤꯅ ꯑꯝꯇ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟ ꯌꯨꯝ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯃꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯦ Cậu thua mi lấy ra ngồi mi lấy bắt cậu Ô, kana bano, na ko. cho đi ạ mi lấy ra ngồi Ô, mi lấy được rồi. À, và lấy đi. cái nào nó sẽ Không để vui gì. cậu này Ô, kana cái ai cậu đây cái gì? mà ibu ngô hay không Ôi, bungo. Ba, ama chỗ này nè. cái nào nó sẽ thằng ấy là cái nào nó sẽ thua cái gì Sao rồi? cái gì Lại gì nữa mình không được. hay nên lại đi Hay anh đi chắc có chalo ya. chalo ấy đi chỉ để Ô, không nghe. Em cậu thu nó tao bên đi. Thu cái. Điều chứ này. Điều chứ khô cái này. Em chưa. Leo cái em căng mày thật Đây cái 이리 저 독지라 치다 Turani hay sai na. 진짜 루지 가야 내로 저 독지라 Tali amoli ne jagari. 아들이 싸 아들이 이몽장아가 내 싸가 턱도지 싸가 싸 토지 고니 이리 저 Ta thakte bai ji. 성공 탁시라 내가 성공 Me. 마음 타게라 이거 Meliula e. Kijay hai jasa. 야 모래 하리니 날 할라게 nhà muộn lấy tân lì tàu cái tàu cầm Hey ma. Sibunya. Kanagi yum no ba. khăng đi cái này mày không hả Sidi kanon gi din na te da. Ko. Tumban. cái này nữa tụi Khande kana no ma. các khách chơi mà thật ta Kaka sati ya re ta ta ga ge ma. Ai chale ko. 쩔빼야 예 Tas kari gi. 난 성공 타키니 하이디 Kana hai ba. 이마나 Ai changom thakte hai. कई Ai chalo chalo. Machakti thiye dana ikai ju khangda. 도록 마야드네 미따니 에도 하라카노 Adu chango dana de. Papa chalo halage. Sida deba da ka thoke ba na. Khangni. Chulo le. Gielo. Tum ai horage ko. yum도 짱드네. Ai yum le sibo. yum 아는데 래. 좀. Ai le hore. To le hore sibo. Le hore ga sonjale. nó ví rồi không ăn rồi này. Ma, kana no si. ni. Ma sa khangu na ko. Hai ma. Nang kai do no. Chalo ba ya. Chalo. Ai ma. Sa rin je. Ôi là tê chừng làm sao 이게 봐야 돼. 뭐? 하우네는 뭐? 아, 까짜파노. 에이 나 보기 라이네. nó lo à 주 살라 상가니고. à 아영 기대해 받고. à 짜고기 거. ơi 야래. 짜고기. ơi sang cái tầm thế thì đây bao giờ rồi năm đi phát triển nhưng thật luôn sao yum đã
ꯑꯁꯤꯗꯤ ꯆꯨꯝꯃꯤꯅꯦ ꯑꯁ ꯃꯥꯃꯗꯣ ꯂꯥꯛꯑꯝꯕꯅꯦꯕ ꯆꯠꯈ꯭ꯔꯕꯅꯦ ꯃꯥꯗꯣ ꯌꯨꯝꯗ ꯌꯦꯡꯉꯤꯅꯦꯅ ꯅꯠꯇꯦ ꯄꯨꯃꯥꯡꯗ ꯂꯥꯎꯁꯜꯂꯝꯃꯣ ꯍꯥꯏꯕ ꯈꯪꯉꯦ ꯃꯥꯃꯗꯣ ꯂꯥꯎꯁꯜꯂꯦ ꯑꯩ ꯉꯁꯥꯏꯅ ꯈꯪꯉꯕꯅꯤ ꯈꯪꯕ꯭ꯔꯣ ꯑꯩ ꯆꯠꯂꯦꯍꯦ ꯂꯥꯏꯗꯣ ꯂꯥꯏ ꯌꯥꯝ ꯀꯜꯂꯝꯃꯦ ꯑꯩꯈꯣꯏ ꯃꯣꯏꯁꯨ ꯂꯥꯛꯑꯦ ꯀꯅꯥꯅꯣ ꯅꯪꯕꯨ ꯑꯩꯔꯣ ꯏꯕꯨꯡꯉꯣꯒꯤ ꯅꯨꯄꯤꯅꯦ ꯑꯣ ꯑꯩꯗꯤ ꯀꯥꯎꯊꯣꯛꯑꯕꯅꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯠꯈ꯭ꯔꯣ ꯑꯩꯁꯨ ꯆꯪꯉꯒꯦ ꯌꯥꯗꯦ Aku yang pilih lah lah kau. Apa dia lobra? Nanti ayo yang beli. Kadal kena. Sangu sangu ba? 난 sang rồi anh sang rồi turun rồi ꯂꯥꯏ ꯈꯣꯏꯔꯝꯃꯣ ꯂꯥꯏꯟ ꯇꯧ ꯅꯠꯇꯦ ꯈꯣꯏꯔꯝ Somna kena katung kau le. Hai le yang bayum tu. ꯃꯣꯏꯗꯁꯨ ꯍꯧꯗꯣꯡ ꯑꯃ Lay. Cakap sudah. ꯆꯠꯂꯦ ꯋꯥꯔꯦ ꯌꯥꯝ ꯋꯥꯔꯦ ꯆꯥꯛꯀꯧꯕꯗꯣ Cakap sudah lah. ꯑꯗꯨꯗꯤ ꯌꯥꯎꯔꯝꯗ꯭ꯔꯕꯣ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯏꯔꯝꯃꯤꯗꯨꯗꯤ ꯌꯥ ꯀꯔꯤ ꯀꯔꯒꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯥꯏ ꯂꯥꯛꯇꯤ ꯂꯥꯛꯀꯅꯤ ꯃꯥꯗꯣ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯁꯨ ꯇꯨꯅꯔꯦ Turun yang lain. ꯌꯨꯖ ꯌꯥꯒꯗ꯭ꯔꯣ ꯁꯤꯕ ꯌꯧꯔꯕ꯭ꯔꯥ ꯌꯧꯔꯦ ꯇꯠꯈ꯭ꯔꯕꯅꯤ ꯍꯦ ꯑꯕꯤꯌꯥ ꯅꯪꯗꯤ ꯑꯩ ꯆꯥꯛ ꯈꯥꯛꯑꯝꯕ꯭ꯔꯥ ꯑꯣ ꯈꯥꯛꯑꯝꯃꯦ ꯆꯨꯝꯃꯤ ꯑꯗꯨꯒ ꯅꯪꯅꯁꯨ ꯇꯨꯝꯅ ꯂꯩꯊꯣꯛꯄ ꯂꯣꯏꯁꯜꯂꯒꯦ 이루자라지라 이루자라지라 이루지 루토제 아이 이루자로 아뭐 이루자봐 야브라 ꯌꯥꯏ ꯑꯗꯨꯝ ꯌꯥꯕꯖꯥꯠꯅꯤ 샤울랑가드라 ꯁꯧꯕ ꯀꯅꯥ ꯂꯪꯉꯤ ꯂꯥꯏꯅ ꯁꯥꯎꯅꯤ ꯑꯕꯤ ꯆꯠꯈ꯭ꯔꯦ ꯇꯨ ꯌꯦꯔꯗꯤ ꯈꯣꯡꯉꯤ ꯃꯥꯅꯤ ꯊꯣꯛꯂꯒꯦ ꯏꯔꯨꯖꯗꯣꯏ ꯇꯧꯔꯤꯅꯦ ꯄꯨꯔꯥ ꯂꯥꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯅꯝꯃꯛꯀꯅꯣ ꯚꯤꯗꯤꯑꯣ ꯅꯝꯃꯔꯣꯏ ꯃꯁꯨ ꯃꯌꯥꯝꯁꯤꯅ ꯂꯨꯗꯣꯏꯅꯦ ꯉꯁꯤꯗꯤ ꯏꯆꯦꯁꯨ ꯆꯥꯛꯀꯧꯕꯅꯤꯅ ꯏꯆꯦꯁꯨ ꯍꯥꯏꯗ꯭ꯔꯦ ꯁꯥꯎꯔꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯃꯆꯥꯅꯗꯤ ꯍꯥꯏꯔꯗꯤ ꯈꯔ ꯌꯥꯔꯤ ꯃꯆꯥ ꯅꯨꯄꯤꯅ ꯍꯥꯏꯔꯗꯤ ꯈꯔ ꯁꯥꯎꯔꯤꯌꯦ ꯑꯕꯦꯝꯃꯗꯤ ꯅꯝꯃꯛꯀꯅꯣ ꯑꯣꯏꯌꯦ ꯐꯗꯤ ꯄꯥꯏꯌꯣ ꯐꯗꯤꯗ ꯁꯨꯃꯥꯏꯅ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯝꯖꯤꯁꯨ ꯁ꯭ꯋꯥꯏꯗ ꯐꯝꯃ ꯂꯩꯔꯤ ꯐꯨꯕꯤ ꯑꯒꯨ ꯅꯪꯅ ꯃꯆꯤꯟ ꯃꯄꯥꯗ ꯐꯗꯤꯗꯣ ꯁꯨꯃꯥꯏꯅ ꯈꯔ ꯄꯥꯛꯅ ꯇꯧꯔ ꯇꯧꯋꯣ ꯈꯜꯂꯣꯕ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯃꯇꯤꯟ ꯁꯤꯜꯂꯛꯄꯗꯨꯗ ꯑꯩꯈꯣꯏ ꯃꯥꯃ ꯂꯥꯛꯑꯝꯃꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯗꯈꯤꯅꯥ ꯇꯧꯔꯝꯃꯦ ꯑꯉꯥꯡꯈꯩ ꯐꯣꯇꯣ ꯅꯝꯕ ꯌꯥꯅꯤꯡꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯩ ꯚꯤꯗꯤꯑꯣꯗ ꯁꯥꯏ ꯁꯨꯝ ꯂꯣꯏꯁꯜꯂꯒꯦ ꯅꯨꯡꯁꯤꯌꯦ ꯀꯞꯄꯨ ꯀꯞꯅꯤꯡꯉꯦ ꯇꯧꯔꯤꯁꯤ ꯏꯃꯥꯁꯦ Agak sabra.